आकाशवाणी इम्फाल वाहेंगबम राजेश न पाव पाजरी अहानबद मरुब पाव इम्फाल म्युनिसिपल एरिया याउदना मणिपुर की मफम पुनमक्ता डिस्टर्ब एरिया सही अमा सांगदोक्रे मणिपुर हौकिबा पुंग कुनमरीदा कोविड के अनोबा केस 93 थेनकी हौजिक एक्टिव केस समरी 39 लैरी लैबाकी अतै मफमसिंगा लोइनना मणिपुरसु ngasiदगी प्रिकॉशन डोज कापा हौक्रे ngasi अहोबा नुमिता वैक्सीन डोज 950 कापकी आयुष मंत्रालयना अवांग नोंपोक लमदमदा हेल्थ एंड वेलनेस सेंटर लिसिंग अमा मथौक तोहनगदरी अमसुंग लैबागस्तक हौजिक फावबदा कोविड-19 की अनोवा वेरिएंट ओमिक्रॉन की केस लिसिंग मरी सुपना 39 थेंगनरे लैबाग असिगी तोंगान तोंगान मफमसिंगदा कोविड-19 की अनोबा केस हेंगललिबा असि येंगलगा अखोई पुनमना सेक्शन बतंगाई फद्रे मरमदुना मियामना अतुबा मतमदा वैक्सीन असिगी डोज सुना कापथोकपिनबा अतोपा मियोइसिंगबिसु वैक्सीन कापदा मतेंग पांगबिनबा अमदी सही 15 दिगी 19 फावबगी मनुंगदा लैबसिंगसु सुंगसोई सोइदना वैक्सीन कापथोकपिनबा अपील तौजरी लाइसर असिगी अनोबा वेरिएंट ओमिक्रॉन हेंगललिबा असि येंगलगा मखागी नियमसिंग ngakna चटपिनबा निंगसिंगजरी फेस मास्क उपियु फुट तरुक की सोशल डिस्टेंसिंग थम्बियु माई मिट अमदी खुदसा सेंगना हामदोकपियु कोविड-19 का मरी लेनबा ई पाउसिंगीदमक नेशनल हेल्पलाइन नंबर सिंग 011-239-78046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385-2411-668 अमसुंग 1800-3453-818 ता फोन तौबियु हौजिंग मपुंग पाउ इम्फाल म्युनिसिपल एरिया याउदना मणिपुर की मफम पुनमक्ता डिस्टर्ब एरिया सही अमा सांगदोक्रे हारिबसी ममांग सही की दिसंबर अमदगी चटनबा हौगनी मणिपुर सरकार की स्पेशल सेक्रेटरी होम थोप चेरोल अमन हाई राज्यसी की मफम क्यादा लालुग्रुप सिंगना हिंसा की थबक चथरलिबा असि येंगलगा खोंगथांग असि लौखलकपनी थासी की तरेतगी हैदराबाद चथरकिबा ऑल इंडिया यूथ फेडरेशन की नेशनल कॉन्फ्रेंस मणिपुर की अपस्पा लौथोनब वाफम कया खनखरे हाई ऑल इंडिया यूथ फेडरेशन मणिपुर स्टेट काउंसिल थादोरप चेरोल अमन हाई राज्य कुंदगी लाकपा डेलीगेट कया मरुमना सरुक याकिबा मिफम अदुदा मणिपुर की यामना मरु ओरिबा दाबी अमा ओरिबा अपस्पा लौथोपगी वाफम पुखखिबनी हाई इम्फाल वेस्ट जिला की मनुंग चनबा वांगोइदा मियोय अनि नोंमैना कापतुना हालंबगी थौदोक अदुबु मुख्यमंत्री नोंथोमम बीरेन सिंहना कन्ना यानिंगदबा फोंदोरकली थौदोक अदुदा लेखिदबा मियोय सिंगी युमदा मुख्यमंत्रीना सतुना इमुंग मनुंगी अवाबदा सरुक याबगा लोइनना थौदोक अदुगी मतंगदा पुलिसना थिजिनबा हौरे अमसुंग अथुबा मतमदा थौदोक अदुदा चेनबा मियोय सिंह फानबा होटनगनी हाइकी बिष्णुपुर पुलिसना मियोय अमदगी हेरोइन नंबर 4 ग्राम 549 फारे हरी एसपी बिष्णुपुर थोप चेरोल मदहाई ngarang numidang wairam pung 6 अदुवाइदा क्वाक्ता पांगल लमखाई जंक्शन दा अचत अवोक्सिंग चेक तौकी मदुदा चुराचानपुरगी क्वाक्ता तमना लाकपा मियोय अमना चिंगनिंगाई ओइबा मोंगदा पॉलिथीन बैग अमुबा अमा पुरकपा थेंगनाबदगी चेक तौबदा हेरोइन अदु फागकिबनी पोलम सिंह अदु तोंगान तोंगान बा सापोन कैप 95 दा हापलंबनी हारी फारबा मियोय अमदी पोलम सिंह अदु मोइरांग पुलिस स्टेशन दा सिनाक्रे हारी लागिबा मणिपुर विधानसभा मिखल अमसुंग काउंटर इंसर्जेंसी ऑपरेशन की खोंगथांग अमा ओइना बिष्णुपुर पुलिस कमांडो अमसुंग कुमापन सुबा असम राइफल्सना ngasi नुमिदुंगबा पुंखाइदा बिष्णुपुर फॉरेस्ट गेट मेदा थी हुंबगी थबक चथखरे थी हुंबगी थबक चथबा अदुदा मियोय अमा फाकी मांगना हाइदोरपदगी मतुंग इना महाक केवाईकेएल की मियोयनी हारी मखाताबा वांगपांग चथनबा बिष्णुपुर पुलिस स्टेशन दा सिनाक्रे हारी 55 तिपाइमुक विधानसभा कारखिबा डॉक्टर चालतोलियन अमोना एमएलए की फम थादोखिबदगी फम मसी हांगदुना लेरे हैना मणिपुर विधानसभा की सेक्रेटरी ना थोप चेरोल अमना हाइरी लागलिबा मणिपुर विधानसभा मिखल ग मरी लेना डिस्ट्रिक्ट इलेक्शन ऑफिस दि बिष्णुपुर ना सिंधुना नंबोलगी एस कुला वुमेन्स कॉलेज द नोमगी ओइबा इलेक्टोरल लिटरेसी प्रोग्राम पांगतोकरे थौरमदुदा स्वीप कैंपेन की शरुक अमा ओइना नहा ओइबा वोटर सिंबो बोब थादबगी मतंग द बाप तहनबैनाबा पांगतोककी थौरमदुगी शरुक अमा ओइना क्विज अमसुंग डिबेटिंग कंपटीशन चिंबा पांगतोककी सैनिटेशन अमसुंग उखरुल शहरबु मपुंग फाना फजनबगी मतंग द मियाबु बाप तानबगी नोमगी ओइबा थौरम अमा स्मॉल टाउन कमिटी उक्रुल ऑटोनोमस डिस्ट्रिक्ट काउंसिल सिंधुना काउंसिल असिगी ऑफिस द पांगथोकरे थौरमदुदा उक्रुल एडीसी की चेयरमैन
Caretaker Chairman Dr. Yaron So Nganglungna Ukrul de Ladiba Tongan Tonganba Lusingba Singna Small Town Committee ga Kusam Naraga Ukrul Saharbu Pajana Bohonabada Mateng Pangbinaba Apil Tauki. Paugi Marakta na break ama. Luang ngangom apokpagi thauni thauram lakliba tang taramari waksing tarani thoini panba irai numita langpokta leiba ibudogi sanglenda pangthok charagani COVID-19 namara moiduna laiki oiba thoram tamak pangthok chagadoriba sida sagai chapum namakna SOP ngakna saruk yabiranaba luang ngangom apokpa thaugallup langpokna pauje lakli contact number singdi 9856 944 856 amasung 70053868117 ni COVID-19 nagi ngakthoknaba changsilakliba khongjanggi saruk ama oina January tarik 3 dagi hauna chahi 15 dagi 19 gi makhada leiba angangsingda COVID-19 vaccination gi khudongchaba fanghanjare lisingani manga taruk amadi tareta pokpa angangsingna vaccine kapa yaragani online gi khuthangda natraga vaccine kapam singda school ID Aadhaar card disability certificate natraga passport saktak che singi maraktagi ama pubiraklaga vaccine kapa yare chahi kanglup asida kapka dauriba covaxin asi second dose na numit kunipani leiraga kapka dabani chahi kanglup asida leiriba angang khuding makna suksoi soidana vaccine kapi ho masada anaba leiraba amadi thagi kongkap lagli binupi macha sing phauba vaccine asi kapa yai paujenjariba National Health Mission Manipur Tabiriba Pausi Akasbani Imphal Degini Manipur da Hokiba Pung Kunmarida COVID ki anuba case humbudrani thoi thenaki mioi amata sikibigi pau leite ngasigi oina positive oibigi chang chada mari dasmik ama oiki Raijagi Haksel Bibangna Topa Cherolaman Hai Punna sample lising ama chatret nipu matoi test tobagi manungda mioi humbudrani thoi adu positive oiba thenaki bani Masigi manungda Imphal West digi kuntrataruk yauri hauji phawada positive oiba apuna masing lak ama lising kontaruk chani kunnipan sure laikhidaba misingna lising ani subna tara mathoi sure Hariba Matamasta Mui Sama Ahum Naba Paduna discharge to Kibagalona, Naba Paba Apunamasing, Lak Ama, Lising Kulumdoi Chatret, Humudra Mapan Sure, Naba Pabagi Changasada, Matpudrani Pan, Dasmik Sinotaruni, Hauzik Active Case, Samri Kuntrani Pan Lady. Rises the Hauzik Power the Puna Sample Lak Taramari, Lising Humudrani Pan, Chatruk Humpu Mari Test Tokre. Amaromda Manipur Hauzik Power the COVID vaccine dose, Lak Kulumdoi, Lising Yankai Taruk Supna Kuntratare, Kaukre. Masigi manungda ahanba dosa lak tara humdoi lising ni pumanga subna tara matoi amasung anisuba dosa lak tara lising tara chamari humburani thoi kapkre Laibak sinba tungbada hawdokiba precaution dose Manipur dasu ngasidegi hawkre masida healthcare worker lising nipu matoi chama tara taruk amasung frontline worker lak ama lising tara mga rom yauna COVID vaccine kap na pandam thamle ngasi numidang wailam pung mga makai phawbada precaution dose sangwa yangkai mari kapkre rises da sahi tara mga degi tara ni pan phawgi manungda leiba angang lising mga samri kunrom hawjik phawbada COVID vaccine kapkre Healthcare worker amasung frontline worker amadi sahi humpugi matakta leiba masagi laina leiba mioi singda COVID-19 gi precaution dose ngasidegi kapa leibak sinba thungbada hokre precaution dose kapa gi damak anoba registration tobagi darkar leiti haina kendra na chana kanglon thokre online gi kutangda appointment lobagi matam thangja numitagi hokrabani precaution dose kapa yaraba mioi singda Cowin system degi SMS thaba hokre Kendra gi Haksal Mantri Dr. Mansuk Mandavian Hai Hauzik Phawbada Healthcare Frontline Worker amasung sahi humpugi matakta leiba hidak kapa yaraba mioi koti ama henbada SMS thakre Maragasta Ngaksal Mantri Rasnath Singh COVID-19 positive oire Twitter da thagatpa warol amada Sri Rasnath Hai mahak masa hauzik yumda quarantine tawdun leiri haukiba matam kharada mahaka samnaramba mioi sing COVID test tawthonaba amasung isolation tawnaba appeal tawrakli Ayush Mantraloyna Awanung Poklamdamda Health and Wellness Center listing ama matok tohon gadori. Guwahati da paumising da wapam asi pongdolodna Kendra gi Ayush Mantri Sarbanan Chonawal na hai Ayush amasung Haksel Mantraloyna COVID-19 laichat laksin na bapun na honori. Manghai COVID-19 laichat sandroliba asi laksin na bamaki Mantraloyna advisory kaya tokle. Sri Chonawal na hai Awanung Poklamdamda Ayush Dispensary sama matok tauri. Handakta Punjabta Pradhan Mantri Narendra Modi gi khongchatta security gi ahoba leiki haibigi matangda Supreme Court na awang bathaki committee ama semduna thizilhalagani committee asi Supreme Court ki retired judge amana luchingani Lawyers Boys Kawwa Sangsan amana wakalakpagi bichar Chief Justice N.V. Raman amasung Justice Surya Khan amadi Hima Kohli gi mioi ahumna saba bench amana warep asi laukibani
Firozpur khongjang changsiliba miyoi kyana lambi thingbadagi Pradhan Mantri yauba gari adu satpa yadabadagi Mikhal pangthokkadarba Punjab tagi Mikhal gi rally yaudana Pradhan Mantri halakki Supreme Court na haukiba irai numita Punjab amasung Haryana High Court ki Registrar General da Pradhan Mantri gi Punjab khongsa ki matangda sem sakiba adugi chapchaba record ngak senduna thamnaba khanganki paugi marathana break amamuk Packing Toroba Satak Ladringai, Iribasingadu Munda Pabiu, Hai Singna Port Labiu. Packet da Food Safety and Standards Authority of India FSSAI gi logo amadi license natraga registration number yaubra soidana yengbiu. Best before date natraga expiry date munna yengbiu. Company kharadi zero cholesterol sugar free trans fat yaudi haibana chingba wafam kayama iri. Nutrition information pen natraga ingredient list adu munna yengbiduna afaba hakjang shokloidaba machi oiba chinjak khanbiu. Paujenjeriba Food Safety Administration, Health Department, Government of Manipur. Akasvani Imphal ki pau tabiri. Kendra na hari laibagas da hauzik pawda COVID-19 ki annawa variant Omicron case lising mari shumna kuntra homdoi tenare. Masigi manungda miyoi lising am changwa yankhain thoi naba phaduna discharge tawkre. Case lising ama chani tara taruk thenaduna Maharashtra na khwaidagi wangli masigi matungda Rajasthan da case changa kumapan amasung Delhi da case changa tara humdoi thenare hauzik phawbada Omicron gi case Raija amasung Indian Territory kuntareta thenare Lebagasta haukiba pung kunmari da COVID ki anoba case lak ama lising humbudra mapan hena thenaki hauzik active case lak taret lising kunrumdoi satruk tara mapan lairi hauzik phawbada miyoi koti ahum lak nifu manga hena license astigi naba phakre naba phagi chang chada marfudra taruk dasmik taruk anini hauzik phawbada laibak asida miyoi lak nifu nipan lising ahum chamapan kunra taruk license astigi leikidre Haksel Mantraloin hai hauzik phawbada COVID-19 ki test koti humpumapan lak tara taruk hena tawkre Bharata hauzik phawbada vaccine dose koti chama yankhaini thoi lak humpunipan hena kaukre masigi manungda precaution dose lak taret lising humbudra taruk chama kuntra humdoi yauri Pradhan Mantri Narendra Modi na lakliba yumsa kaisan numita Puducherry da video conferencing ki khudhangda kunmanga suba youth festival hawdok lagani Swami Vivekananda gi mapok numipu lebak asina National Youth Day haina palan tawri palan thoram asigi maruiba pandamdi lebak asigi naha singi wakalonbu achumba lambida punaba amasung lebak asi sembada apunbagi sakti sagatpada achoba thogdang launabani festival asina lebak asigi tongan ba nat amasung kanglup singbu amato oina Ek Bharat Shrestha Bharat oina bahonari handak sahigi oina COVID-19 laichen amaram oidana festival asi numinini virtual oina pangthokani hawdopagi thoram loirba matungda National Youth Summit pangthokani thoram gi saruk ama oina Olympian amasung Paralympian singa wari watai sabagi thoram pangthokani Pradhan Mantri Narendra Modi na thasigi tarani thoida Tamil Nadu da sarkar gi medical college taramatoi amasung Central Institute of Classical Tamil gi anoba campus ama sangaragani anoba medical college sing asi lupa koti lising mari changna sengapani masigi manungda lupa koti lising ani chama nifu mangana kendra sarkarna aduga lemhauriba aduna Tamil Nadu sarkarna puthokpani Pradhan Mantri Narendra Modi na laibak asda health infrastructure fagaranaba amasung sel yamna changdana medical tamba yanaba pandamda medical college sing asi semgalakpani medical college asida punna sit lising ama chamri yankai laigani Myanmar gi Lusingbi Aung San Suu Kyi sahi mari amaga jail gi fadok pikre returner pau matungina license yaudaba walkie talkie ama pai haibagi maralda mahakpu sahi mari gi jail gi fadok pikibani court na mahakpu mapan lamdagi pot pusilapagi chana kanglon thugai bagi damak sahi ani gi fadok walkie talkie pai bagi damak sahi ama amasung signal jammer thambagi damak sahi amagi fadok pikibani hauzik sanabagi pau None Battalion Assam Rifles na Sinduna Jila asigi Ijairong Khulda friendly volleyball match ama pangtokre Fit India Movement amasung Khelo India campaign gi saruk ama oina volleyball match adu pangtokpani Kumathoi suba Karingai Sports Meet ngasigi None Jila da hokre Karungwang Munwan Sports Baptist Youth Fellowship na sinba tournament asida punna team taratare na saruk yari ngasi ahoba match da Makwam FC na Karungwang Muan Ebu Panjil anisno da maithiba piki atopa match amada CR Guan na Athletic FC bu Panjil amasino da amasung TRSFC na Nungtek Youth Club bu Panjil anisno da maithiba piki Hockey Players Development Team na sinba ahanba state level hockey tournament under 17 men amasung under 20 women gi ngasigi nupi gi match da YCCIC da Mairabu Panjil ahum amada nupa gi hockey inena MLS ebu Panjil taruk ahum da thoiki nupa gi atopa match amada KISSC na BS bu Panjil ahum amada thoiki
loisilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask uppa phutaruk lamana leiba khutsa amadi maimit taru taran thambaiba achamba thongsing asi ngakna chapinaba amukka hanan ningsingjari Aroibada maroiba pau Imphal municipal area yaudana Manipuri mapam punamakta disturb area sahi ama sangdokre Manipura hokiba pung kunmarida COVID ki anoba case humudrani toy tenaki housing active case chamri kuntrani pan lairi leiba ki atei mapam singa loinana Manipur su ngasidagi precaution dose ka pa hokre Ayush Mantraloina awang nongpok lamdamda Health and Wellness Center listing ama mathok tohongadori amasung leiba kasida housing phawada COVID-19 ki anoba variant Omicron ki case listing mari shupna kuntra homdoi tenare pau loijare